Lamda masjid Soknariba laan asi eikhoi Khong khut punsillaga soknaba chap manare yumthongi mi amamam thoktuna Delhi da Khong Thillurasi haina hannagi minister oiramba M Hemanta na fongdokkhre Khongjom War Memorial Trust na chahi khudingi leptana pangthoktuna lakpa Khongjom tarpan katpagi thoram chahi asigi sungasi Trust amadi Diamond Radio na sinduna kuntrama thoisuba Khongjom tarpan gi thoram pangthoktuna miyamna Khongjom turel da hailei katuna langbon chara tamkhre Khongjom War Memorial Trust amadi Diamond gi complex ta phawduna cheliba Khongjom turenda pangthokpa thoram aduga mari leinana Khongjom War Memorial Trust ke president hannagi minister oiramba Moirangthem Hemanta na haikibada ngasi lamda masida thokliba lan asisu maidik pidagi maijawbi hoba haibadu oire matam chana kanbasu ngamhodre maram aduna chahi ama makhai suraklaba lan asida Hauriba ihau asina karimata kana bapurakpa ngamdre aduna lan asina kuina chatharakpa Taraklakadi eikhoi I masenda hana sunaba hena tholakani lamda masigi ihau asina central lengakna karigumba safu amata piba ngamdrabanina khulngakpa singna khulngakuna leihauraga eikhoi punna Delhi da chatuna khongjang changsinba mathau tarakle farabasu Delhi police ta fahanba jail da leirabasu Delhi gi jail da leirubana fare hairaduna ima ibet khwangchet setuna punna Delhi da Khongthillurasi haiki ngasi khoi ta thokliba lan se maidik pidagi maijawbi hoba haibadune aduna eikhoi batam chana ju kalhogre amu halakpaju yararoi lan se chahi amaga makhai henna sokchella bane madudai da hoji horiba ihosina tarimda kanaba phangdre aduna masi kuina sum chathaba taradi I masenda khanaba chainaba hanaba haibase masi soidana misi mina thokpa thokchu thokre hen ju tholakani aduna hoji masigi horiba ihosina kanadra alternative ama yengba tarabada adugumba Subhash Chandra Delhi chalona hairam badong si nauna ningjengi eikhoi Delhi da khongjang jangin ba khoi bathau tare maramdi Manipur da hauriba ihowachina kariyamata Bharat sarkar da impact ama piba ngamdrabanina khungai ba mayam singsina khulasung ngahorajano khunga pati yaugdraba parjagi yumdong khudingi mi amamam yamdrabada mi lakama Delhi da chaleraga thauna eikhoi lingjen ima IBN sina khwangche chedana eikhoi Manipur gi irangje Delhi gi parliament da Delhi gi capital se chalaga tawbana te khoi upai leroi